Security Force na chathaki search operation da tongan mafam singdagi lalhoulup Singe meeoi kaya phagatpa ngamle Security Force na ngarang KCP PWG ge meeoi mari faba ngamle faraba meeoi mari adudi lambal mayum bobo maite atopaming isen atopaming mani trainee fumathoi leifam yorbung ward number 2 school leirak yumnam chandra maite trainee fu leifam yorbung mamang lekai oinam James Singh chai kuntra leifam mayang langjing tamang amadi malayam nganba maite atopaming tonganba chai kun leifam langthabal kunja mamang lekai dagini makoi sel khaibada chenaba meeoi singni hairi amaromda wangkhai ayang pali dagi pre-park pro-gi meeoi ama faba ngamle farba meeoi sing adudi oina milan sing che yangkhai humdoi leifam wangkhai hizam leirak tagini amaromda Security Force na mori amadi Myanmar based toba Nansu group Chin Kuki National Defense Force ki kadar ama Churachandpur district tagi faba ngamle farba meeoi adu thongkho hau thauthang che kuntragamari leifam tonglal veng Churachandpur district tagini amaromda Manipur police na pambai Lujungba UNLF ki kadarama sangai yumpam cherapur mayai lekai degi faba ngamle farba meeoi edu hizam ziten atopaming ibai chai humpu leipam atopam mayai lekai thobal district tagini amaromda Manipur police na pre-park pro-gi meeoi ama tronglaubi makha lekai degi farba meeoi edu ningthauzam abung teising atopaming thauzal chai kuntraga taruk leifam tronglaubi makha lekai Bishnupur district tagini